ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯥꯕ ꯒꯥꯖꯔꯅꯤ ꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯒꯥꯖꯔꯁꯦ ꯀꯌꯥꯝ ꯆꯥꯎꯔꯒꯦꯅ ꯌꯦꯡꯉꯁꯤ. ꯉꯁꯤ ꯑꯍꯥꯟꯕ ꯐꯨꯛꯇꯣꯏꯅꯤ. ꯒꯥꯖꯔꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯈꯜꯂꯒ ꯐꯨꯛꯀꯦ. ꯀꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯁꯤꯁꯤ ꯀꯥꯔꯖꯥꯠꯂꯣ ꯁꯤꯕꯣ? ꯁꯤꯁꯦ ꯀꯥꯔꯦ. ꯑꯩꯈꯣꯏ ꯒꯥꯖꯔ ꯊꯥꯕ ꯌꯥꯏ. ꯁꯤꯗꯤ ꯕꯖꯥꯔꯗꯒꯤ ꯇꯥꯡꯅ ꯂꯩꯕꯒꯤ ꯃꯍꯨꯠꯇ ꯐꯖꯅ ꯀꯥꯔꯦꯍꯦ. ꯑꯆꯧꯕ ꯑꯝꯇꯪ ꯌꯦꯡꯒꯦ. ꯁꯤꯒꯦꯟ ꯆꯥꯎꯕ ꯐꯪꯖꯥꯠꯂꯥ? ꯑꯁꯤꯒ ꯑꯆꯧꯕ ꯄꯥꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ. ꯑꯁꯤꯁꯨ ꯌꯦꯡꯒꯦ. ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ? ꯀꯌꯥꯝ ꯆꯥꯎꯅ ꯀꯥꯕ? ꯁꯤ ꯌꯥꯝ ꯆꯥꯎꯗ꯭ꯔꯤ, ꯋꯥꯠꯂꯤ. ꯑꯆꯧꯕ ꯑꯝꯇꯪ ꯊꯤꯒꯦ. ꯁꯤꯁꯦ ꯍꯧꯖꯤꯛ ꯒꯥꯖꯔ ꯊꯥꯕ ꯖꯥꯔꯦꯕ. ꯕꯖꯥꯔꯗ ꯒꯥꯖꯔꯁꯤ ꯌꯥꯝ ꯇꯥꯡꯉꯦꯕ ꯇꯥꯏꯃꯤꯡꯗꯀꯣ. ꯌꯦꯡꯒꯦ. ꯌꯦꯡꯒꯦ. ꯁꯤ ꯐꯨꯛꯀꯦ. ꯁꯤ ꯆꯥꯎꯔꯦꯗꯣ. ꯁꯤ ꯐꯨꯛꯑꯒꯦ. ꯒꯥꯖꯔ ꯌꯨꯝꯗ ꯊꯥꯕꯅꯤ. ꯌꯨꯝꯗ ꯊꯥꯕ ꯒꯥꯖꯔ. ꯕꯖꯥꯔꯗ ꯌꯦꯡꯉꯨꯅꯤ, ꯀꯩꯁꯨ ꯅꯠꯇꯕꯗ ꯃꯇꯝꯗ ꯂꯨꯄꯥ ꯀꯌꯥ ꯄꯤꯔꯤꯕ? 100, 150, 200 ꯄꯤꯕꯗꯣ. ꯁꯤ ꯍꯟꯗꯛꯇꯤ 150, 200 ꯇꯤꯡꯉꯔꯣꯏꯗꯅ ꯁꯦ. ꯌꯨꯝꯗ ꯊꯥꯕ ꯒꯥꯖꯔ ꯁꯤꯅꯤ. ꯃꯌꯥꯝꯁꯨ ꯌꯨꯝꯗ ꯒꯥꯖꯔꯁꯦ ꯈꯔ ꯑꯗꯨꯝ ꯊꯥꯕꯤꯌꯨ. ꯑꯁꯤꯅ ꯐꯗꯧꯔꯤ. ꯕꯖꯥꯔꯗꯒꯤ ꯇꯥꯡꯅ ꯃꯤꯅ ꯊꯥꯕ ꯂꯩꯅ ꯆꯥꯗꯣꯏ ꯃꯍꯨꯠꯇ. ꯄꯤꯛꯏꯉꯩꯗꯕꯨꯗꯤ ꯅꯥꯄꯤꯁꯦ ꯃꯈꯣꯡ ꯁꯦꯡꯗꯣꯛꯈꯤ. ꯍꯧꯖꯤꯛꯇꯤ ꯁꯦꯡꯗꯣꯛꯇ꯭ꯔꯦ, ꯆꯥꯎꯔꯛꯑꯃꯤꯅ. ꯀꯗꯥꯏ ꯐꯩꯕꯣꯛꯇꯣ ꯌꯦꯡꯒꯦ. ꯒꯥꯖꯔꯕꯨ ꯐꯩꯕꯣꯛ ꯂꯩꯕ꯭ꯔꯣ? ꯐꯩꯕꯣꯛ ꯁꯤꯕꯨ ꯅꯠꯇꯦ. ꯁꯤ ꯃꯆꯥ ꯑꯃ ꯂꯩꯁꯤꯅꯤ. ꯐꯩꯕꯣꯛꯅꯤꯅꯦ. ꯂꯩꯖꯁꯅꯨ. ꯍꯌꯦꯡ ꯆꯥꯎꯔꯒ ꯒꯥꯖꯔ ꯐꯩꯕꯣꯛ ꯌꯦꯡꯁꯤ. ꯆꯥꯎꯔꯦ. ꯑꯇꯩꯗꯤ ꯑꯃꯒ ꯑꯃꯨꯛ ꯐꯨꯛꯀꯦ. ꯀꯗꯥꯏꯅꯣ? ꯁꯤ ꯂꯩꯔꯦ. ꯁꯤꯃꯒ ꯑꯃꯨꯛ ꯀꯌꯥꯝ ꯆꯥꯎꯔ ꯌꯦꯡꯉꯒꯦ. ꯀꯜꯂꯤꯍꯦ. ꯁꯤꯗꯤ ꯈꯔ ꯐꯖꯕ ꯑꯃ, ꯈꯔ ꯂꯨꯅ ꯇꯥ ꯃꯥꯜꯂꯤꯍꯦ. ꯁꯤꯁꯨ ꯈꯔ ꯁꯥꯡꯉꯤ. ꯒꯥꯖꯔ, ꯌꯨꯝꯗ ꯊꯥꯕ ꯒꯥꯖꯔ. ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯑꯃꯃꯝꯗꯤ ꯁꯨꯍꯜꯂꯒꯦ ꯀꯩꯅꯣ. ꯁꯤꯃꯒ ꯐꯨꯛꯑꯒꯦ. ꯑꯩꯈꯣꯏ ꯃꯔꯤꯒꯤ ꯑꯃꯃꯝ ꯁꯨꯗ꯭ꯔꯤꯍꯦ. 3. ꯑꯩꯗꯤ ꯃꯄꯨꯝ ꯑꯣꯏꯅ ꯆꯤꯛꯇꯣꯏꯅꯤꯍꯦ. ꯒꯧ ꯂꯥꯎꯅ. ꯁꯤꯒ ꯑꯃ ꯂꯩꯔꯦ. ꯁꯤꯃꯒ ꯐꯨꯛꯑꯒꯦ. ꯒꯥꯖꯔ ꯃꯔꯤ. ꯁꯤꯗꯤ ꯇꯦꯜꯂꯝꯃꯤ. ꯆꯥꯎꯗꯤ ꯆꯥꯎꯔꯒ ꯋꯥꯠꯂꯤ ꯃꯥꯜꯂꯤꯅꯦ. ꯄꯥꯝꯃꯨꯏ.